السلام عليكم ورحمة الله وبركاته ومغفرة الحمد لله وكفى والصلاة والسلام على سيد الأنبياء والمرسلين أما بعد فأعوذ بالله من الشيطان الرجيم بسم الله الرحمن الرحيم قل إن الموت الذي تفرون منه فإنه ملاقيكم ثم تردون إلى عالم الغيب والشهادة فينبئكم بما كنتم تعملون الآية صدق الله العظيم موت هايبسي إنسان ميوي بأيكوي تنتنا ثواي بان بخدين مكنا أدوكي متك كي بأمني موت أسيجي محاو تنين بدي لايردنا موت أسيجي خونجين فاوبا أيكوي دا تنين دي أيكوي نا محاو تنين دربسو नोंमा नत्रगा नोंमादी इंसान मियोइबा अखोइता नतना थवाई पानबा जीबा खुदिंगमकना सुंगसोइ सोइदना तंगलगदबा अदुमलबा अम्मनि अखोइना पामदबा तारगसु अखोइगी इनाक्ता मिपुंग खुदिंगमकि मनाक्ता नोंमादी सोइदना लाक्लगदबा अदुमलबा अम्मनि मौत पैसा पाइबा ओइरबसु लाइरबा ओइरबसु मिनाई ओइरबसु मपु ओइरबसु आलिम ओइरबसु उमी ओइरबसु अकलब ओइरबसु असोनब ओइरबसु नुपी ओइरबसु नुपा ओइरबसु गाँवदा लैब ओइरबसु सिटीदा लैब ओइबा तारबसु चेकि युमदा बिल्डिंगदा लैब तारबसु उगी युमदा लैब तारबसु मिपुंग खुदिंगमक्कि मथक्ता नोंमा नत्रगा नोंमादी सुंगसोइमक सोइदना अखोइना तंगनिंगदबा तारसु मौत की महाव असि तंगलगदबंग हक्तनि अइना हुजिक सुराई जुमागी आयात खरा तिलावत तौख्रिबा अदुगी अर्थदि मसिनी अल्लाह तालाना अखोइगी हबीब मुहम्मद मुस्तफा सल्लल्लाहु अलैहि वसल्लम दा हुकुम तौरी नहाक हाइदोउ नखोइना चेलिबा मौत महाव तंगनिंगद्रिबा अदु सुंगसोइमक सोइदना मौत अदुना नखोइबु नोंमा नत्रगा नोंमादी फागनी हाइबदी मौत की महाव असि तंगनी अदुगा नखोइ अदुमलबा मपु अदुगी मनाक्ता हनगनी करंबा मपु अखोइगी अफोंबा अरोटपा लोइना खंगलिबा अदुमलबा मपु अदुगी मनाक्ता हल्लगा अखोइना तौख्रिबा खुदिंगमक अदो लोइना अखोइगी मपु अदुना हाइरक्कनी सुराई निसादसु अल्लाह तालाना हाइदोक पिख्रे ऐनमा तकुनु युदरिकुमुल मौतु वलौ कुंतुम फी बुरूजिम मुशय्यदा नखोइना लैनिंगबा मफमदा लैबा तारगसु नखोइ मौत असिना नखोइबु नोंमा नत्रगा नोंमादी फागनी हाइबदी फंगनी मौत असिगी महाव असि नोंमा नत्रगा नोंमादी नखोइ तंगनी नखोइना अकनबा पोट अमगी मनुंगदा चेसन्ना लैबा तारगसु अइगी मतम अदु यौरक्पा मतमदा अल्लाहना कुरान फाक्ता हाइदोक पिख्रबनी सेकेल अमा हंगतलोइ सेकेल अमा हंथरोइ सब साना अल्लाहना अखोइगी तकदीरदा तमख्रिबा मतम अदु यौरक्पा मतमदा अखोइगी थवाई असि लौगनी हाइना वलिकुल्लि उम्मतिन अजलुन फइदा जाअ अजलुहुम ला यस्तअखिरून साअतन वला यस्तक़दिमून मिपुंग खुदिंगमक्कि मथक्ता मौत हारिबसि लाकनी मखोइगी मतम अदो अल्लाहना इख्रिबा अदुदगी सेकेल अमा हंगतलोइ सेकेल अमा हंथरोइ सब साना लौगनी हाइना अल्लाहना कुरान फाकि मनुंगदा हाइदोक पिख्रबनी अतोप्पा कुरानगी सुराई निसादसु अल्लाहना हाइदोक पिख्रे वमा कान लिनफ्सिन अन तमूत इल्ला बिइद्निल्लाह किताबन मुअज्जला अल्लाह की हुकुम याउदना अल्लाह की फैसला याउदना कनागुम मी अमफौ सिरोये अल्लाह की हुकुम की मतुंग इन्ना अखोइगी थवाई असि लौगदौरिबनी हाइना अल्लाहना कुरान फाक्ता हाइदोक पिख्रबनी अखोइना खोइदि लाइरदना अखोइगी नबी मुहम्मद सल्लल्लाहु अलैहि वसल्लम महाक फौबा मौत असिगी महाव असि तंगख्रबनी
ꯑꯩꯈꯣꯏꯁꯨ ꯁꯨꯡꯁꯣꯏꯃꯛ ꯁꯣꯏꯗꯅ ꯑꯩꯅ ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯂꯩꯔꯕꯁꯨ, ꯑꯃꯦꯔꯤꯀꯥꯗ ꯂꯩꯔꯕꯁꯨ, ꯗꯨꯕꯩꯗ ꯂꯩꯔꯕꯁꯨ, ꯔꯁꯤꯌꯥꯗ ꯂꯩꯔꯕꯁꯨ, ꯆꯩꯅꯥꯗ ꯂꯩꯔꯕꯁꯨ, ꯑꯩꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯜꯂꯥꯍꯅ ꯁꯦꯀꯦꯜ ꯑꯃ ꯍꯪꯒꯠꯂꯣꯏ, ꯁꯦꯀꯦꯜ ꯑꯃ ꯍꯟꯊꯔꯣꯏ. ꯑꯩꯅ ꯂꯩꯅꯨꯡꯗ ꯂꯩꯔꯕꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯃꯋꯠ ꯑꯁꯤ ꯑꯩꯒꯤ ꯃꯇꯝꯗꯨ ꯌꯧꯔꯛꯄꯗ ꯂꯥꯛꯂꯒꯗꯕ ꯉꯥꯛꯇꯅꯤ. ꯑꯗꯨꯅ ꯃꯋꯠ ꯑꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯍꯕꯤꯕꯅ ꯇꯛꯊꯣꯔꯝꯕ ꯇꯔꯤꯀꯥ ꯅꯤꯌꯣꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯂꯦꯜꯍꯧꯔꯒ ꯑꯥꯈꯤꯔꯠꯇ ꯃꯥꯏ ꯄꯥꯛꯅꯉꯥꯏꯒꯤ ꯍꯣꯠꯅꯍꯧꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯥꯈꯤꯔꯠꯇ ꯃꯥꯏ ꯄꯥꯛꯂꯨꯅꯉꯥꯏꯒꯤ ꯑꯆꯧꯕ ꯖꯔꯤꯌꯥ ꯑꯃ ꯑꯣꯏꯒꯅꯤ. ꯑꯩꯈꯣꯏꯒꯤ ꯍꯕꯤꯕ ꯃꯨꯍꯝꯃꯗ ꯃꯨꯁꯇꯐꯥ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯊꯋꯥꯏ ꯂꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯍꯖꯔꯠ ꯖꯤꯕ꯭ꯔꯥꯏꯜ ꯑꯃꯁꯨꯡ ꯍꯖꯔꯠ ꯑꯖ꯭ꯔꯥꯏꯜ ꯑꯂꯩꯍꯤ ꯁꯂꯥꯇꯨ ꯋꯁꯁꯂꯥꯝ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯏ. ꯂꯥꯛꯂꯒ ꯅꯕꯤ ꯀꯔꯤꯝ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯗ ꯁꯂꯥꯝ ꯇꯧꯏ. ꯁꯂꯥꯝ ꯇꯧꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯅꯍꯥꯛꯀꯤ ꯔꯨꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯆꯪꯉꯛꯀꯦ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯒ ꯆꯪꯉꯤ. ꯅꯕꯤ ꯀꯔꯤꯝ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯃꯈꯣꯏꯒꯤ ꯁꯂꯥꯝꯒꯤ ꯖꯋꯥꯕꯁꯨ ꯄꯤꯔꯦ ꯑꯃꯁꯨꯡ ꯃꯈꯣꯏ ꯆꯪꯉꯛꯀꯦ ꯍꯥꯏꯕꯗꯨꯁꯨ ꯆꯪꯉꯛꯎ ꯍꯥꯏꯅ ꯑꯌꯥꯕ ꯄꯤꯔꯦ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯆꯪꯁꯜꯂꯤ. ꯑꯗꯨꯒ ꯍꯖꯔꯠ ꯖꯤꯕ꯭ꯔꯥꯏꯜ ꯑꯂꯩꯍꯤ ꯁꯂꯥꯇꯨ ꯋꯁꯁꯂꯥꯝꯅ ꯍꯥꯏ, ꯍꯖꯔꯠ ꯑꯖ꯭ꯔꯥꯏꯜ ꯑꯂꯩꯍꯤ ꯁꯂꯥꯇꯨ ꯋꯁꯁꯂꯥꯝꯅ ꯍꯥꯏ, ꯑꯩꯅ ꯉꯁꯤ ꯐꯥꯎꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯐꯥꯎꯗ ꯁꯂꯥꯝ ꯇꯧꯈꯤꯗ꯭ꯔꯤ ꯑꯃꯁꯨꯡ ꯊꯋꯥꯏ ꯂꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯃꯈꯣꯏꯒꯤ ꯔꯨꯝꯗ, ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯪꯈꯤꯕꯁꯨ ꯑꯃ ꯐꯥꯎꯕ ꯌꯥꯎꯗ꯭ꯔꯤ. ꯅꯍꯥꯛꯅ ꯑꯍꯥꯟꯕꯅꯤ ꯍꯥꯏꯅ ꯍꯖꯔꯠ ꯑꯖ꯭ꯔꯥꯏꯜ ꯑꯂꯩꯍꯤ ꯁꯂꯥꯇꯨ ꯋꯁꯁꯂꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯕꯤ ꯃꯨꯍꯝꯃꯗ ꯃꯨꯁꯇꯐꯥ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯗ ꯍꯥꯏ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯌꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯁꯂꯥꯝ ꯇꯧꯔꯤꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯅꯍꯥꯛꯉꯣꯟꯗꯒꯤ ꯑꯌꯥꯕ ꯂꯧꯔꯤꯕ ꯑꯁꯤ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏꯗ ꯍꯨꯀꯨꯝ ꯇꯧꯔꯛꯏ. ꯑꯗꯨꯒꯤꯅꯤ ꯍꯥꯏꯅ ꯍꯖꯔꯠ ꯑꯖ꯭ꯔꯥꯏꯜ ꯑꯂꯩꯍꯤ ꯁꯂꯥꯇꯨ ꯋꯁꯁꯂꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯕꯤꯕꯇ ꯍꯥꯏ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯌꯥꯔꯕꯗꯤ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯃꯨꯕꯥꯔꯛ ꯑꯁꯦ ꯑꯩꯈꯣꯏꯒ ꯄꯨꯔꯒ ꯂꯥꯛꯎ. ꯅꯍꯥꯛꯅ ꯌꯥꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯊꯝꯂꯝꯂꯒ ꯑꯩꯈꯣꯏ ꯍꯟꯗꯨꯅ ꯂꯥꯛꯎ ꯍꯥꯏꯅ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏꯗ ꯍꯨꯀꯨꯝ ꯇꯧꯔꯛꯏ ꯍꯥꯏꯅ ꯍꯖꯔꯠ ꯖꯤꯕ꯭ꯔꯥꯏꯜꯅ ꯍꯥꯏ. ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯍꯕꯤꯕꯅ ꯑꯩꯈꯣꯏ ꯎꯝꯃꯠ ꯑꯁꯤꯒꯤ ꯀꯌꯥ ꯃꯇꯤꯛ ꯈꯜꯂꯝꯃꯤ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤ ꯍꯥꯏꯅ ꯁꯨꯋꯥꯜ ꯇꯧꯏ? ꯑꯜꯂꯥꯍꯗ ꯍꯪꯉꯨꯆꯣ ꯖꯤꯕ꯭ꯔꯥꯏꯜ, ꯅꯍꯥꯛ ꯑꯜꯂꯥꯍꯗ ꯍꯪꯉꯨꯆꯣ ꯑꯩꯒꯤ ꯎꯝꯃꯠ ꯀꯌꯥꯃꯠ ꯐꯥꯎꯗ ꯂꯥꯛꯀꯗꯧꯔꯤꯕ ꯎꯝꯃꯠ ꯑꯁꯤ ꯑꯩ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗ, ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯂꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯁꯤ ꯀꯔꯝ ꯇꯧꯍꯧꯒꯗꯕꯅꯣ ꯍꯥꯏꯅ ꯑꯜꯂꯥꯍꯗ ꯍꯪꯉꯨꯆꯣ, ꯑꯗꯨꯒ ꯑꯩ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯍꯥꯏꯅ ꯍꯖꯔꯠ ꯖꯤꯕ꯭ꯔꯥꯏꯜꯗ ꯑꯩꯈꯣꯏꯒꯤ ꯍꯕꯤꯕꯅ ꯍꯥꯏ. ꯖꯤꯕ꯭ꯔꯥꯏꯜ ꯆꯠꯈ꯭ꯔꯦ, ꯄꯥꯎꯈꯨꯝ ꯄꯨꯔꯒ ꯂꯥꯛꯑꯦ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯕꯤꯕꯇ ꯍꯥꯏ, ꯅꯍꯥꯛ ꯂꯩꯇꯕ ꯇꯥꯔꯕꯁꯨ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯂꯧꯈ꯭ꯔꯒ ꯅꯍꯥꯛꯀꯤ ꯎꯝꯃꯠ ꯑꯁꯤ ꯃꯈꯣꯏꯒꯤ ꯍꯥꯂꯠꯇ ꯑꯗꯨꯝ ꯊꯝꯂꯒꯅꯤ ꯍꯥꯏꯅ ꯑꯜꯂꯥꯍꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯗ ꯍꯖꯔꯠ ꯖꯤꯕ꯭ꯔꯥꯏꯜ ꯑꯂꯩꯍꯤ ꯁꯂꯥꯇꯨ ꯋꯁꯁꯂꯥꯝꯅ ꯍꯥꯏ. ꯅꯈꯣꯏ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯈꯟꯒꯅꯤ, ꯀꯔꯤ ꯍꯥꯏꯒꯅꯤ? ꯑꯩꯒꯤ ꯏꯃꯥꯒꯤ, ꯑꯩꯒꯤ ꯏꯄꯥꯒꯤ, ꯑꯩꯒꯤ ꯅꯨꯄꯤꯒꯤ, ꯑꯩꯒꯤ ꯏꯆꯥꯒꯤ, ꯏꯁꯨꯒꯤ, ꯁꯥꯒꯩꯒꯤ, ꯅꯥꯇꯩꯒꯤ, ꯃꯔꯤ ꯃꯇꯥꯒꯤ ꯑꯩꯈꯣꯏ ꯋꯥꯈꯜ ꯊꯝꯒꯅꯦꯕ. ꯑꯩꯈꯣꯏꯒꯤ ꯍꯕꯤꯕꯇ ꯑꯩꯈꯣꯏꯒꯤ ꯅꯕꯤ ꯀꯔꯤꯝ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯀꯌꯥ ꯃꯇꯤꯛ ꯎꯝꯃꯠ ꯑꯁꯤꯒꯤ ꯈꯜꯂꯝꯃꯤ. ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯆꯠꯂꯝꯗꯥꯏ, ꯊꯋꯥꯏ ꯂꯧꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯎꯝꯃꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯪꯂꯝꯃꯤ. ꯁꯤꯗꯤ ꯗꯨꯅꯤꯌꯥꯗꯅꯤ. ꯗꯨꯅꯤꯌꯥꯗꯇ ꯅꯠꯇꯅ ꯑꯥꯈꯤꯔꯠꯇꯁꯨ ꯑꯩꯈꯣꯏꯕꯨ ꯀꯥꯎꯕ ꯂꯩꯔꯔꯣꯏꯗꯕ ꯎꯝꯃꯠ ꯑꯁꯤꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯜꯂꯝꯕ ꯑꯃꯁꯨꯡ ꯑꯥꯈꯤꯔꯠꯇꯁꯨ ꯈꯟꯒꯗꯧꯔꯤꯕ ꯑꯗꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯅꯕꯤꯅꯤ. ꯀꯌꯥ ꯃꯇꯤꯛ ꯈꯜꯂꯝꯃꯤ ꯎꯝꯃꯠ ꯑꯁꯤꯗ ꯗꯤꯟ ꯑꯁꯤ ꯀꯔꯝꯅ ꯌꯧꯍꯟꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯩꯆꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯨꯔꯝꯕ ꯑꯃꯗꯤ ꯗꯤꯟꯒꯤ ꯗꯥꯋꯠ ꯇꯧꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯩꯊꯦꯡ ꯑꯋꯥꯕ ꯐꯪꯈ꯭ꯔꯕ ꯑꯗꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯅꯕꯤꯅꯤ. ꯍꯖꯔꯠ ꯑꯥꯏꯁꯥ ꯔꯣꯗꯤꯌꯜꯂꯥꯍꯨ ꯇꯑꯥꯂꯥ ꯑꯟꯍꯥꯅ ꯅꯣꯡꯃ ꯍꯪꯉꯤ, ꯌꯥ ꯔꯁꯨꯂꯜꯂꯥꯍ, ꯅꯍꯥꯛꯅ ꯗꯤꯟꯒꯤ ꯗꯥꯋꯠ ꯇꯧꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯠꯄꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡ ꯐꯪꯈꯤꯕꯁꯤ ꯀꯔꯝꯕ ꯃꯐꯝꯗꯅꯣ, ꯀꯔꯝ ꯀꯥꯟꯗꯅꯣ, ꯀꯔꯥꯏꯗꯅꯣ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯅꯕꯤ ꯀꯔꯤꯝ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯇꯥꯏꯐꯇꯅꯤ ꯍꯥꯏꯅ ꯍꯥꯏꯗꯣꯛꯄꯤꯔꯝꯃꯤ.
ꯇꯥꯏꯐꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯅꯕꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯄꯤꯔꯛꯈꯤ ꯇꯥꯏꯐ ꯋꯥꯂꯥꯁꯤꯡꯅ ꯀꯌꯥ ꯃꯇꯤꯛ ꯑꯋꯥꯕ ꯄꯤꯔꯛꯈꯤ ꯍꯥꯏꯕ ꯃꯇꯝꯗ ꯗꯤꯟꯒꯤ ꯗꯥꯋꯠ ꯑꯁꯤ ꯇꯧꯕ ꯆꯠꯄ ꯃꯇꯝꯗ ꯂꯨꯡ ꯄꯥꯏꯔꯒ ꯃꯤꯑꯣꯏ ꯀꯌꯥꯃꯔꯣꯝꯅ ꯑꯩꯈꯣꯏꯒꯤ ꯅꯕꯤꯗ ꯊꯣꯝꯃꯛꯏ ꯂꯨꯡ ꯑꯗꯨꯅ ꯄꯥꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯄꯥꯝꯕꯣꯝ ꯑꯗꯨ ꯄꯥꯝꯕꯣꯝ ꯃꯨꯕꯥꯔꯛ ꯑꯗꯨ ꯁꯦꯒꯥꯏꯔꯒ ꯇꯠꯂꯒ ꯏ ꯇꯥꯔꯛꯄ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯈꯣꯡꯎꯞ ꯃꯨꯕꯥꯔꯛ ꯑꯗꯨ ꯄꯨꯡꯆꯣꯠ ꯆꯣꯠꯂꯒ ꯃꯈꯣꯡꯒ ꯈꯣꯡꯎꯞꯀ ꯅꯞꯁꯤꯟꯅꯩ ꯍꯥꯏꯅ ꯇꯥꯛꯄꯤꯔꯤ ꯁꯍꯥꯕꯥ ꯑꯃꯅ ꯃꯍꯥꯛꯄꯨ ꯄꯣꯔꯒ ꯄꯝꯂꯒ ꯄꯨꯔꯛꯂꯒ ꯃꯐꯝ ꯑꯃꯗ ꯄꯣꯊꯥꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯁꯃꯥꯟ ꯋꯥꯂꯥ ꯐꯔꯤꯁꯇꯥ ꯍꯖꯔꯠ ꯖꯤꯕ꯭ꯔꯥꯏꯜ ꯑꯂꯩꯍꯤ ꯁꯂꯥꯇꯨ ꯋꯁꯁꯂꯥꯝ ꯑꯃꯗꯤ ꯂꯩꯈ꯭ꯔꯤꯕ ꯑꯇꯣꯞꯄ ꯐꯔꯤꯁꯇꯥ ꯈꯨꯗꯤꯡꯃꯛꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯞꯂꯝꯃꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯝꯃꯤ Hazrat Jibril amadi farista kaya maroma Allahgi Rasulgi manakta laaga Allahgi Rasul dahai ya Rasulullah nahak hukum tau nahak wanda awaba pirak liba miyoi sing ase ching ani thangatlaga makhoi sing ase yam tak pagum taaga uphuloina tummaga manghan khragi haina Allahgi Nabi da haiba matamda ꯑꯩꯈꯣꯏꯒꯤ ꯍꯕꯤꯕ ꯃꯨꯍꯝꯃꯗ ꯃꯨꯁꯇꯐꯥ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯀꯔꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯃꯈꯣꯏꯁꯤ ꯏꯃꯥꯟ ꯄꯨꯔꯛꯇꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯈꯟꯗꯥꯟ ꯑꯧꯂꯥꯠꯇ ꯀꯂꯤꯃꯥ ꯋꯥꯂꯥ ꯏꯃꯥꯟ ꯋꯥꯂꯥ ꯌꯥꯎꯔꯛꯄ ꯌꯥꯏ ꯑꯗꯨꯅ ꯃꯈꯣꯏꯗ ꯑꯋꯥꯕ ꯄꯤꯕ ꯑꯩ ꯄꯥꯝꯗꯦ ꯇꯧꯒꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯕꯤ ꯃꯨꯍꯝꯃꯗ ꯃꯨꯁꯇꯐꯥ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯖꯔꯠ ꯖꯤꯕ꯭ꯔꯥꯏꯜ ꯑꯂꯩꯍꯤ ꯁꯂꯥꯇꯨ ꯋꯁꯁꯂꯥꯝꯗ ꯍꯥꯏ ꯀꯌꯥꯃꯇꯤꯛ ꯁꯕꯔ ꯂꯩ ꯀꯌꯥꯃꯇꯤꯛ ꯎꯝꯃꯠ ꯑꯁꯤꯒꯤ ꯈꯜꯂꯝꯃꯤ सिदी दुनियानी दुनिया सिदा फौव अदुगी मतिक वारम्मे अहिंग कया उम्मत असिगी कपलगा दुआ तौरम्मी तुम्ब कया चाब कया थदोकलगा अवाब कया चैथेंग फंगलगा उम्मत असिगी खलम्बा अखोइगी नबीनी सिदी दुनियानी दुनिया असिदा तनतना आखिरतसु अखोइबु काउबा लैररोइदबा अदुमलबा नफ्सी नफ्सी या रब्बी नफ्सी नफ्सी याना चेनगदबा मतम कयामत की नुमित अदुदा फाउबा अखोइदि लायदना अखोइगी हजरत आदम अलैहि सलातु वस्सलाम दगी लौखिदुना हजरत ईसा अलैहि सलातु वस्सलाम फाउबगी मनुंगदा लैख्रिबा अंबिया खुदिंगमकना या नफ्सी याना चेनगदबा मतम अदुदा अखोइगी हबीबना नकल अमदगी लाउरगा लाकनी कपलगा या उम्मती हाइना मतम मदुदा मयाम पुनमकने येंगनी करम मिसकनो नफ्सी नफ्सी की आलम असिदा महाकी उम्मत असिगी दमकता नीरिबा करम मिसकनो न येंगबा मतमदा अखोइगी हबीब मुहम्मद मुस्तफा सल्लल्लाहु अलैहि वसल्लम नि हाइबसी मिपुंग खुदिंगमकना खंगनी दुनियादसु अखोइबु काउबा लैखिद्रबा अमसुंग आखिरतसु अखोइबु काउबा लैररोइदबा उम्मत असिगी अदुगी मतिक खल्लम्बा अमसुंग आखिरतसु खनगदौरिबा अदुमलबा अखोइगी नबीनी अखोइना महाकी नीति नियम तरीकादा अखोइना चलहौबा तारगदी अखोइ आखिरत माइ पाकलुगनी आखिरत की पुंसी लोइबा नाइद्रबा अदुमलबा पुंसी अदुदा माइ पाकना नुंगाइना लैरुनंगाइगी दमकता अखोइगी हबीब की तरीकादा अल्लाह की हुकुमदा अमदी हबीब की तरीकादा अखोइ पुंसी लेलहौबसिना अखोइना अखोइगी माइ पाकलुनबा ख्वाइदगी अचौबा जरिया ओइगनी इंशाअल्लाह अखोइ खुदिंगमक हाइख्रिबा असिदगी हेन थोइना अमलदा ओंथोकपु ngambagi अल्लाहना तौफीक पिनबी ओइसनो वमा अलैना इल्ला अल बलाग